Ngasigi maruiba pauda Leingakna Mary Kom bu Meethoi Leima haiba mingthol piduna ekai khumnakhre. Shivalayagi pharuraba shinmi ahum tekta kaidana kanba ngamkhre. Amadi state mangagi assembly meekhal gi phol laothokpa loikhre Telangana amadi Mizoram da Congress amadi BJP tura-tukhre. Khurumjari Times of Manipur News miyeng tabi bapunamakpu Arunbala na taramna okseri pau sandok na pizari. Boxing masana da malemgi thakta sana agi medal taruk lak laurak pangam khibi MC Mary Kom Leingakna Meethoi Leima mingthol piduna ekai khumnakhre. Aiva World Women Boxing Championship ta gold medal fanglaba amadi tarurak gold medalist fanglaba MC Mary Kom ngasi Manipur Sakarna opagi thoromama Khumalampak Sports Complex ta fangthokre. Manipur Sakargi Youth Affairs and Sports na mapung oina sinduna pangthokpa thoromaduda saruk yakiba Chief Minister N Biren na haikibada North East di ahanba oiraba tarurak gold medalist fanglaba iramdam sigi sanaroi MC Mary Kombo Sakara sina awang batakta ikai khumnaba utpani malem na masak khangba sanaroi ama oikibasi sauthokchani ngaini lamfen gi DC road game village takib lambi asi MC Mary Kom road haina thonnaba cabinet na warep laure kuman lampak main stadium hockey stadium asi flood light hamnaba lakadoriba December tang 13 jata hulagani loinana langjing da sengwaliba football ground asisu extra top thananaba thabak hauragani haike begi DC road game village tabadu adusu Mary Kom gi mingda akoi cabinet na approve torokana magi mingda tholani haibadu maga adumaina laothokcharage state government asu hojik leiriba Khumalampak ki main stadium football gi leiriba main stadium akoi laiba tarik taraga tareta nangai koi tender gi kari gi process ta leibani already funding Honorable Prime Minister na pirapa one time fundagi akoi earmark torga leikrabani main stadium tarik tareta jatra hungadaba 20.28 crore gi adugumba flood light ki tarik tareta jatra hulaga saba horni adagi hockey stadium hockey si nuaite hantak moi ama ani dagi hana yaudre hanadi International Olympic ta karida koi ahum mari ahum ani ahum yoram mari adai koi masi handara e adu kari gino practice ground kari koi da kari wat pramadu ai hockey association ga tor kana tanari kana tanana batoge aduga stadium sigi koi ji flood light ki damakta koi already tender ke pura loire adu sisu 17 na jata hulagani aduga koi football gi da astro trap koi na thani hai ke balangjing so bogi 10.14 crore ki sisu laiba taik tara treta ekoi jatra hulaga khara masidi kainoni koi quality compromise to we have ponate koi reputed farm Germany gumba somdagi contact tonoga tongna bani physiat sina matam du da maitai ning thona palaga laingak lakhibagi madugi physiat oibe bani but piri ba title si maitai gi dress nate Manipur gi ningtho maharani dugi adugi angamba ngambina sepa dugi dress tu ne kone recognize tor piri se aduna interpret to boda lana satna bani ne haise laibak amagi oiba status laibak amagi oiba respect zati mayam sigi oiba punmagi respect tu ninga se kone mangonda piri se no Manipur Sakagi Maikai dagi Mary Kom da lupa lakh taragi mana amasu fiki loinana akhang ahe kaya tanaduna Sakara sina kupna khanaraga Mary Kom da khwaidigi wangba mingthon Meethoi Leima su Chief Minister na mitai gi asang refizon selanduna fiki Meethoi Leima mingthon phanglaba MC Mary Kom na haikivada Manipur Sakana mahakpu okpiba amadi awangba mingthon pibasi asuki matik nungai mai pakpa sanaroi ama oige hairabadi khangba kanba honaba hard work abadi thaksi khasi leiba sanni haiki ngasi sanaroi sing mayam laye ai noida aina hiding budi patient lairagadi
noi namtha ningai kanasu nataragana wana namthagadawa mi se pakna lairoi nangnabu determination hard work will aduga discipline sigi rule khuding makse nang follow tawba ngamlagadi asigidi nangi field da kanana su namthagado wangam ba mil lairoi haibasi ai noinda hailingi Manipur Sakagi Deputy State Minister Joy Kumar, Cabinet Minister Singh, MLA Singh, Yaski Official Singh Amadi, Sanaro Kianas Tharomaduda, Saruk Yaki, Opagi Tharomadugi Matangda, Yas Minister Letwa Hokim na Haikibada, Lakadoriba Olympic Asida, Mai Pakpa Ma Oibiu, Makata Nasu, Mary Kom na Sanaro Kaya Putokpa, Ngamba Oibiu, Haiki. Mary da Akwe, Yam Nungai, haiba, Wahe Sidihina. Wahe atupa phangde aduna mabu thagat paibo akoigi ngamkhre leitana thagat pai chini aduna tungdasu magi dream leiri 2020 gi Tokyo Olympic ta mai pakpa oinaba akoi mayamna sojok pigani prathana tawgani nangnasu practice kan tawduna mai pakpa purakpa oisanu langasigi asumba function da nangso harau rau laktana akhoi haibu Manipur sarkar amadi Manipur gi praja gi mipum khuding makki on behalf tagi Mary akhoina ngamkai leitana thagat chai Manipur Sakana MC Mary Kombo awang bathakta ekai khumnaba utpa amadi Meethoi Leima mingthon piba asimak matik saba amani makata nasu sanore kaya tholokpa oirasanu Mamang thagi kunipanda Sekmai Police Station gi manung sanba khwairak pong kusongdagi KNFMC oiramgani singnaba khutlai paiba mioi kharana Shivalaya construction gi worker ahum kidnap tawkiba adu ngasi numidang wairam Imphal West Commando amadi Sekmai Police Station gi apunba kangbu amana Phailen Court ki sing mathaktagi rescue tawkhre Thogdok asigi matangda Imphal West ki SP Jogesh Chandraga Tom TV News ka akhanana unaba amada hai kidnap tawkhraba mioi ahum asigi safanabagi khallaga numit kayani akanba action amata lokhattana lakhibani ngasi numit yungba matung kidnap tawkhraba mioi ahum adu Phailen Court area da leire haiba akaknaba paw ama phangbadagi Imphal West ki additional SP Operation T Krishna Tombi amadi Deputy SP CDO Rojit Iromna luchingba Imphal West CDO amadi Sekmai PS amadi Kangpok PPS ki apunba team amana mafam aduda sangsinki police ki maikaidagi akanba pressure lakpadagi kidnapper sing aduna victim ahum adu Phailen Court ki singi mafam amada thadoklamaga amamba amadi singi asongba narak mongsonggi khudongchaba lawraga senkibani hairi hojiksu makhata na kidnapper sing adu thiba humbagi thabak sathari kano 5:30 4:30 kano da 4:30 to 5:30 adugi marak adoi da adugi kano da moise dum rescue torga khoi mafam se khoi gi hojiki akhoi gi khun mathak ta leiba kano se Phailen Court village da akhoi gi hoji commando sing aduga police personnel me ama operation makhatan chatha ji sir Daba Singna Fazil Luraba Ramji Paswan Dinesh Kumar Yadav Amadi Veer Singh ana Tom TV News ka khanana unaba amada thengnorakhiba awanungai warisu paudamki जी सर बचे हैं ओके कहाँ से सर कैंप तो नहीं मालूम है गांव से बचे हैं गांव से आज बचा के लेके आया जी सर कैसा आपको महसूस हो रहा है अभी सर उनके लिए बहुत धन्यवाद सर क्या आपका आज सुबह ओके आप अब कैसा फील हो रहा है आप अभी अच्छा फील हो रहा है सर आप पुलिस वालों को क्या कहना चाहेंगे मैं पुलिस प्रशासन को दिल से धन्यवाद करता हूं सर भाई आपका नाम दिनेश यादव सर दिनेश यादव आपको आज पुलिस लोगों ने बचाया हाँ सर अब कैसा महसूस हो रहा है आपको अब बहुत खुशी महसूस हो रही है सर जी ओके पुलिस वालों को आप क्या बोलना चाहेंगे मणिपुर पुलिस वालों को मणिपुर पुलिस वालों को एकदम धन्यवाद मैं बोलता हूँ अपने दिल से जो हमें बचा लिए मरने से वापस आ गए हाँ मरने से वापस आ गए सर
वहाँ पे जो आप लोगों को वहाँ पे बंदी बना के रखा ना, वहाँ पे आप लोगों को टॉर्चर किया क्या? नहीं, टॉर्चर तो नहीं किया, अच्छे से रखा था एकदम। स्टेट मंगा की असेंबली मिखल की फोल लाउथोकपा लोइखरे तेलंगाना अमदी मिजोराम दा कांग्रेस अमदी बीजेपी tura-tukhre सरकार पारिबा बीजेपी ना थमलंबा आशा कायखिबगा लोइनना स्टेट मंगा दा स्टेट अमा फाउबा मकोक थोंगबा ngamkhidre INC ना छत्तीसगढ़ मध्य प्रदेश अमदी राजस्थान दा मथंग सीटना सीट 34 113 अमदी 48 फंकी अदुगा मिजोराम दना MNF ना सीट 23 तेलंगाना दना TRS ना सीट 63 फंगदुना माई पाकी सरकार पारिबा बीजेपी ना छत्तीसगढ़ दा सीट 13 मध्य प्रदेश दा सीट 113 अमदी राजस्थान दा 63 मफम कनबा ngamखी बीजेपी हाइबा पार्टी असी खुद कसिन का मानदबा ओइदा पादबा हाइजिलगा प्रजा मियाम दा नामथाक तौबा लैंगाकनी हाइबसी मयेक सेंगले मसिमंगना स्टेट मंगा की मिखलदा बीजेपी ना साउना माइथिबनी हाइना मणिपुर स्टेट कांग्रेस पार्टी की प्रेसिडेंट TN हाउकिबना हाइख्रे वाफम असी टॉम टीवी न्यूज का खनना उनबा अमदा महागना हाइखिबनी महागना मखा तारदुना मिखल की मतमदा थबक ओइनसु तौरोइदबा ओइदा पादबा विजन डॉक्यूमेंट नि हाइदुना पुथोकलगा मिसम प्रजा म्यामबु अपंगबसी रुबना ngасidi प्रजा मियामना पारा तंबीबा हौरबनी हौजिक्ति बीजेपी की मतम लोइसिलकले हाइबसी मियामना थबक तो ओइना उलरे हाइना हाइखी सो बीजेपी ना ओइदा पादबा वा मयाममा सोशल मीडिया की थ्रू दा मीडिया पावर दा इंगेज तौरगा मचेन थीबा मयामदुना 2014 दा इंडिया की वोटर मयाम से बिफुल तौबा अदुबो चाही मरी मखाई लापा मतुंगददी शेक्सपियर ना हाइबदो you can fool some of the people some of the time, you can also fool all of the people all of the time, but you can't fool all the people all the time haibadu lakpra haina lowi makhoi gi misrule aduga makhoi na promise tauba pi banga moidaba manifesto makhoi na vision haibra political vision haiba mayam do machin thi banina public na huzik reject tauba hora abani. This is the beginning of the end for BJP and RSS. स्टेट मंगा की इलेक्शन की फोलना लाकदोरिबा लोकसभा की इलेक्शन दा अमदी स्टेट असिदा अकाइबा करिसु पिरोय कांग्रेस पार्टी असी ऑल एस की पोथाबम अमा ओइरे हाइना भारतीय जनता पार्टी मणिपुर प्रदेश की जनरल सेक्रेटरी एडमिनिस्ट्रेशन के शरद कुमार ना फोंदोक्रे ngasi टॉम टीवी न्यूज का खनना उनबा अमदा हाइकिबनी महागना मखा ताना हाइकिबदा मियामना पिरकपा वाइल तरामना ओई इकाई खुमना जई यामना साउर खेतना बनतबनीना लोकसभा की इलेक्शन ददी बीजेपी की फिबम फरकनी बीजेपी की बोट शेयर चाउन फंगली मसीना पार्टी अदा करिगुंबा मोंग अमतदा सोकदबा लैते हाइखी हजिकता लैदिबा फिबमजिदा चही 35 अदुगा चही कुन पायरप सरकार की एंटी इनकम्बेंसी फैक्टर दा मसी माइथी बनिना कोइना लो पति लाले लोमन के मार्गा हजिक लैदिसी याम नगना मार्जिन जी हम केयरफुल इन मनते अदुना मसिगी रिजल्ट से इलेक्शन रिजल्ट से ना इंडिकेट तौबददी 2019 की लोकसभा इलेक्शन ददी हाइरिबा स्टेट सिंग सिदा सोइदना बीजेपी मपांग से हम कंखलकनी हाबगी कंखलकपा मींस कोई नेक टू नेक चले न खलबौदा कोई दिलेरी एमसी दगी हेना बाबा पोजीशन में लाकनी अदुना 2019 की इलेक्शन ददी सबसे सोइदना बीजेपी ना अमोना सरकार पायरपा अदुगा भारतीय जनता पार्टी की लुसिंबा श्री नरेंद्र मोदी जी ना अमोना भारत प्राइम मिनिस्टर ऑर्गेनाइज ददी तो तुमने चिंगाई लेते लो टॉम टीवी ना हंगबा तोंगान तोंगान बा वहांगी पाखुमदा महागना मखाता ना हाइखिबदा इलेक्शन दा माइथिबगी मरम असि मतम सांगना शासन तौबा असिसु अमा ओइगनी पीरिबा रिजल्ट असिना भारत अहोंगबा करिसु लाक्लोय नरेंद्र मोदी की गवर्नमेंट अमुक लाखिनी स्टेट असिदसु अकाइबा लाक्लोय लाकदोरिबा लोकसभा की मिखल असिदसु मणिपुर की सीट अनिमक बीजेपी ना कागनी हौजिक्ति कांग्रेस पार्टी असि पोठाफम मफम अमा ओइरकले हाइखी मोइना क्लेम तोरसे सेमीफाइनल देना साथियों में हम नहीं गए
ada moi yang kaina Pradesh fangite ada hojik state mangai election to bisu Congress da amna losing conservative Mizoram pikrapa Mizoram si the Congress mai thi ne ada ki Telangana da moi ko thangam din Manipuri da kemta taroi ada moi na kana ninga selekte moi da kurung jab ninga selekte param di hojik high state ani ahum sida MP masing khara handare lawseba manga tarak handare lawtar so note este leiba kun mangas de giloi pukala sakini adro kai ma bari singna untale Manipuri ani da ani mak maji gani BJP sidi amgenu mai am damping lawan moire aina law me ando ekti madu mu onokana akoi da another sahi manga amle ro kamu du moi da changeng din na taw sindi moi su saya moi na ngato ke buat dugi una tena da hoji sidi moi sidi kareni all age gi patham mi do hai sahi yam sing patham political party hai लाकलिबा दिसंबर 12 दा न्यू दिल्ली की वाल भवन दा पांगथोकदोरिबा नेशनल लेवल कला उत्सव 2018 दा सरुक यागदबा लमदम असिगी महैरोय सिंह ngasi एजुकेशन मिनिस्टर TS राधेश्यामना बाबूपरादा लैबा SSA की ऑफिस तगी लमथाखरे लमथाबगी असंब थौरम अदुदा मिनिस्टर राधेश्यामना हाई कला उत्सव हाइरिबा फेस्टिवल असि मरु ओइबा पांदमदी नहा ओइरिबा महैरोय सिंगी नुंगदा लोतुना लैरिबा मखल मखा कयागी हैथोय सिंथोयबा सिंह असिबु मपान थोकना उथोकनाबगी अचौबा तंजा अमा पीबनी स्टेट असिबु रिप्रेजेंट तौदुना फेस्टिवल असिदा सरुक यागदबा महैरोय सिंहना कन्ना होनदुना माय पाकबा ओइरक्सनु हाइना महागना हाइखि. Well, in all the fields, in spite of limited resources and also infrastructure. So this time also again they have performed well and they have reached the national level. They are going to perform and we have given our best wishes. As I said, we have wonderful young people here in Manipur. They are going for the drama competition to participate in the Kala Utsav. So I think they will come back with a lot of good achievements because of our. They belong to land of Manipur. I mean, people of Manipur, Chuels. Tamenglong District Headquarter Leiba Lower Ground Tha Asiki Nipan Dagi Satharakiba Orange Festival Ngarang Loikhre Ngarang Aroiba Numita Pangthokiba Miss Orange Queen Contesta Selina Saikhomna Orange Queen Giluhup Ukre and Selina Chanuna Ahanba runners up TK Darshni na second runners up Takre Festival Aduki Komlagi Puthok Pada competition dana Sivilong Village Dagi Gangkubliu na Ahanba Gongsiliu Gangmai na Anishuba Aduga Sengdai Village Dagi Ramkeliu na Ahum Suba Taki. Hauzik paugi marakta aten ba break amatang luxury. Lengsin Biraksi Pravia Emporium Iramdamgi Iyongda Sajaba Ningthi Zaraba Fizol Singh Fige Rani Wangkai Inafi Silk Half Amadi Full Sari Amasung Atay Makhal Mathel Kayagi Fajaraba Nupi Singhi Oiba Fizol Singh Kongbigani. Pravia Emporium, Singjamai Chingamathag near Gemon Gas Building. Breaki matungda mayamba mukahna taram noksari. Haukiba December 3 CM Secretariat Pangthokiba CM Amadi Water Resource and Minor Irrigation gi review meeting da Lamlai Maike gi irrigation gi wafam amafauba Pankidababu Thobal Multipurpose Project Neglected Area Agricultural Development Organization na pendaba phongdorok pagaloinana athuba matamda mass movement ama taragani haikre ngasi Manipur Press Club ta pangthokiba paugi mifam amada organization asigi General Secretary Telem Darana Lamlai Maike gi khungang humfu muki lokfom hectares lising taragani thoiga samgani furom lairibani Thobal amadi Dolai Thaibigi dam ani asi chahi kuntra nimfu sangna saduna loisilaklaba tanza sidasu Lamlai Maike gi ithai lokhong gi khudong chabasu lairamdre haiki.
hapo haidana man sum directive piduna hujiksi leibani sigumba yamna burning oiba aduga leiba issue sida akogi lamdam sunda aduga manipur da india government na manipur government na doubling of the farmer income man haiba follow se masi kamai tongduna akoi implement tobudagi masi sam kamai ya hobudagi haiba sida lamai ma legi oinadi isingni problem se masi natana lam yamna pak chawna lei mi marang kaina lei adu thabuk subino mi se Manipur Police Department Deputy Superintendent of Police Oriba Meethoi Ama Drug Kamari Lainana Narcotics and Affairs of Border Nafna ngasi fare hairi pharuraba Deputy SP adugi maming takhelambam Bangka Bihari sahi yankhaiga manga apokpa laikhidraba amuba kawi Imphal West District ki uripok asom laikai dagani mahak hauzik Manipur Police ki Special Investigation Team laibani hairi thogdok asigi matangda police tagi fangba pauna hai nafna mamang thagi kunipanda mayang Imphal Konsak tagi khumuzam Robindro sahi nimpugo taruk apokpa nilakanta kauba Meethoi ama heroin brown sugar kg anika konana faki hauzik police ki custody da laiba Robindro na wahang Robindro bu wahang pahang sathabada mangondagi fagalakpa nisagi potlam sing ado ti Bangka Bihari na sahi asigi November 13 ta mahaki mayumda laktuna sinarambani haina phongdorakpadagi mahakpu case asiga mari lainana fabani hairi Laibak thiba thogdok amada rice mill sembada Meethoi ama sire amana soktuna Leingakna thogdok asi ngasi nungthil pung ahum rom taba matamda wabagai keda jitta thokibani thogdok aduda laikhidraba Meethoi adugi maming thoksom Nandakumar chahi nimpu apokpa laikhidraba nimai kawi wabagai keda jittagini soktuna Leingakna riba Meethoi aduna huidrom thambau chahi humpugani thoi apokpa laikhidraba biotin kawi wabagai dagini mahaki makhutta soi hairi Lal Holupta Yauram Laba Matung Kutlai Tadoktuna Leingakta Sangzarakraba Meethoi Hatpada Chenaba UNLF ki Lanmi Ama Imphal East Sidio Nangarang Kaibi Kulmuda Maning Laikai da Sathakiba Operation da Fare Hairi Pharuraba UNLF ki Lanmi Adugi Maming Sapom Santikumar Elais Nautun Macha Sahi Nimpuga Manga Apokpa Mani Kawi Laikai Adumaktagini Mahak Lup Asigi Second Lieutenant ni Hairi DPC completed candidate of Police Constable Male 2013 gis phol Supreme Court ki order ama lak fauba haidok tanaba lainga ki pukning singsin khre JSC of all Manipur DPC completed re-recruitment candidate of Police Constable Male 2016 gi best ke krupata laiba office ta ngasi atheng bada pangthokpa pawgi mifam amada JSC gi president Ataur Rahman na phongdokhre mahak na makhata na wangang laduna hauzik haidokani haiduna tawriba Manipur Police Constable 2013 best asi Supreme Court na High Court of Manipur da haiba case asiga mari leinaba hearing amuk sathanaba order ama thorokpana maram oiraga hairiba DPC asigi result asi haidok pidana ba Manipur gi CM gi pukning singsinki Hoji haidokani haina tawriba Police Constable 2013 gi best ki haidok pidana ba honorable CM gi pukning singsinjari maramdi Supreme Court of India na Manipur High Court ta hairiba case aduga mari leinana hearing amuk chathanaba order ama Tarak Pana Maram Oiraga Hairiba DPC Asigi phol laothokpa nishingjari Amuk Hanna Haijari Masida Manipur government tabi daba taragadi Tungda thokpa phata daikhudimak daita khudimak Manipur government pugadame haina 2016 gi best ki mekai degi nishingjari Nawat ki senthang makhada ICR Research Complex for NES Region Manipur na sinduna nga gi pothok marang kaina puthokuna ngami singi senthok lambi hengat hanaba haiba hiramda numit humni chupna chathagadaba state level training program ama ngasi ICR complex ta hogdokre thorum aduda wangang khibasingna lamdam asigi ngami singna lowpari amagi area da nga kg lising amaga chamanga puthokna ba pandam thamlabasu mapungphana puthokpa ngamdri tasengnamak lowpari amagi area da nga kg lising taret phawba puthokpa yai masi thabak oina pangthoknaba ngami singna ahenba loksing tansinbaga loinana sinpham asida thawai yawba changi haiki farmers singsiu haiba port even policy semasu plan tawragasu nga puthokpadi khoi farmers singsne actual nga puthokdi farmers singne aduna khoi area da hoji khoina paabada 1000 kanu se parida 1000 kg guma puthokpa 1500 na by average adubu 1000 ba puthokpa se yang wan puthoyeba akhoni yemgan yodabsu yawe adubu akhoi gi productivity di koi
7,000 bhauba kg bhauba puthokpa adum ngami phajana aikoina hona tar Pauge maraktan aten ba break amatanga. Tom TV, the first private satellite TV channel of Manipur, now available at Tata Sky on channel number 1973. Break matungda mayhamba mukahana taram na oksari ahanba private satellite channel ama oiriba Times of Manipur Tom TV na Tata Sky da sandoktuna Manipur gi miyam khakta natana malem gi leibak nimfu go humdoida lamdam asigi ipau amadi program kaya phanghanbata natana malem gi oiba media gi fambakta mafam ama kanduna asauba ohongba ama purakba siga mari leinana leingaki maikei deksu wafam kaya fongdokna rakli yama encouraging oi khoi maramdi Manipur gi leiriba pauchi Pikpanina, adugi North East ki corner daga leire. Kanamta na thawa yobiramba ubiramba leite. Manipur da kai thoi geje. Huji phau ju khangde. Manipur Delhi da phammi ba Bombay da phammi ba atai da leire singna what actually happening inside Manipur is governments to the kayam wai wade permission na kayam wai wade praja sing kayam wai wade je kana ju khangde adubu tom gumba ma thol akhanda. Times of Manipur. Natra. Tawra khanda Pithibi Pumbuda Uhalise. See, I'm a sober achievement in Lowy, although I sort of economy sustainable. Fazana Satabangam you are quick coming aside to you whatever a quinacari Mating Pang Mungambagado, a Kushmating Pang, and some encouraging way. Lamjingba, Times of Manipunam, no Voina, a satellite channel ama, Quiggy News channel ama, lots of see, Yam saying up, Agi Wakal the D, Masi. Yamna part breaking over having Manipugi, Quiggy Mapanda Leba, Manipugi Pingi, Quiggy Pingi music, Manipur Karitori, particularly Quiggy Pingi, localized news sing Karising Yam Tanning by Yobudo, Harry Bachel China, Madugi, Award Padom and Kalagani, Haina, Ayadu Matazi, Adu Hariba, Kano ship, channel ship, that I skied up, get through the Tadokuna. Nifu Marie country the su Hangangre, I come with them, Sidis and a Pangalaki and a Kali, Maikadigi, I will say Yamna successful, Oina can look to the su Pantok Nova, Adu my story. Pikraba Manipur state tourism gi adagi culture da sports da the Yamna Masak Nine Leriba Pikpe state si Watamamati National Gi, Lady News Channel Sinsina, Mapung Pana, Utoktana, the Petribi Pocus Torum Davadu, Tomna, Sigitabaxi local with the Manipursi Saktak for the Quaidagi, the Mangjintana, Sansilagani, have we Tazavadu Tamjari, and the Madumaksu Borsno, the My Papo Biro Tom Su. Media say quite again a chow, Makil, we put money, Kola money, and the Amagama communicate over, thought exchange over. The vision exchange office. Madida, Akoy Mapan Gilam Sing, Akoy communicate we have put them like was it? Media as a Makil put them going, but Amazon lady Makil Anova, new channels now. Mapan get over country, ma'am the Su, Swanton, Linamog, Yambaya, we call them Mamalak was it? Akoy could have no how I have time, but it must be, it is very excellent. I really encourage the new channel. Times of Manipur have channel Sina. Tian Kramatam, Taniski Manunda. Prithvi tongan tongan ba country ni phum doida sigi channel sigi broadcasting asi yon ngamkhre achaw achievement amani yamna chawthok chanangai oiba adugumba mikup amani ana haijabatare masigi channel sigi mapana Manipuri haiba jati ase prithvi phum khudimar ta masak takpa soidr ngamna gani haiba se ai thajabani Manipur da leriba any kind of issue Equate Manipur State national level Mohotada, Queen Tahaningba, Ohaningba, metropolitan cities in Delhi, Bombay, Calcutta, Chima, Pong, Kudimakta Yohan Bagamaga, Equi issue me am sing say. Equi India than the world in Mapong Kudimakta, Equi, Swedena, Yohan Mungam when they have say, Chin Sing Mapan, when they say, Masi, a talk sending I oi, in a roibada, and shown from the Kuramjari, Mayam Punamakta support Nizari, is shown to 2,000 PB dana. Hard channel say Mapan Kana, I could Masamo Kingna, I could say about the Ocean, we're going to have it as a Sulay.
Ngarang numidang Singjamai Police Station gi manung chanba hairangoi thong awang laikai da laiba sapam radha mapuroiba laikhidraba sapam tiken kauba amagi thonganda IED phangkiba ado ngasi asoi angam yaudana pokhai hankre kilo manga henalumba remote control IED ado ngasi ayupung mapan makhairom taba matamda lamfel pata laiba game village ki service dumping site Manipur Police Bomb Disposal Squad team na asoi angam yaudana pokhai hankibani piduna ko adu yang standard oi ba ken splinter ta yaw si pa chale na jo kami judia Club Kiming season naraga sel khaiba lakpa mioi mari laikai na faraga warakre mioi anina nanthokto na chenkre thogdok ase wangkhai thangabata laiba laisram somendro koba mioi amagi yumda thokibani miam na faraga warakraba sing aduna yairipok Bisnu Nahadagi Sinam Santa akoizam Roman ahibam Ziten amadi Moirangthem Brahmananda kawi sen khraba mioi ani aduna yairipok Bisnu Nahadagi namerakpa mani amasung akoizam Premjit kawi hairi pau asina hai mioi taruk aduna singmairong da laiba Sababati Association of Manipur Kauba Loop Amagi Sanaroi Singh Yaripok Bisnu Nahada Coaching Center ama hangna bigi mingda sel khaiba lakibani mamangdasu Laisram Somendro dagi lupali sing tare laukiba laikre pharaba mioi sing adu police ta sinakre Hauzik Kondong Lairembi Mafam Semga Sagat Pagi Tabak Sathariba Mafam Sing Asi Anisuba World War Gi Mamang Dagi Ipa Ipu Singna Maitai Singidamak Kanbiram Laba Lamni Haina Ngasi Paumi Singa Unaba Amada Ima Kondong Lairembi Thogal Luki President and Pulindro na Haikre Mahak na Makata na Haiki Ing Sok Lising Amaga Chamapan Marifudaraga Tareta Thokiba Naga Kuki Gi Irangda Tamenglong Amadi Ukrul District Tagi More da Lakiba Kuki Singbu Mayum Maikai Lezadabadagi Mafam Aduda Lampi Kibani Tungda Moreda Lairiba Hill Tribal Council Maitai Council More Ima Kondong Lairembi Thogol Loop Amadi AMADWA Haribal Loop Sing Asina 9 Ing Sok Lising Amaga Chamapan Maudraga Taret ki February da demarcation Toduna Magi ngamkhre Hanzinnadanaba Sahi Taunakrabani Haina Fongdokhi Moreda Lam Lejadaba Matamduda Lakiba Tribal Sing Party Marina Shoi Tonadana Sidagi Lam Henjanaro Sedana February Tarik Kunmanga 1997 da demarcation Todana Alaman Punamaki Shoi Tonadana Lainabalamni Masi Maitei Yasem Balamni Imphal More Lambi Paring Naget Tariba Kunja Singna Lambi gi Mataida Matam Khregi Oiba Yum Masa Masa Kaya Sajinduna Lambi Semgolakpada Khuro Thangbata Natana compensation launa ba honaragliba asi Arunbala haina Shivasena Manipur gi President M Tombina Fongdokre Wafam asi Shivasena Manipurna Go Green haiba thimda sangsilakiba khongjang gi saruk ama oina ngasi More Hospital gi campus amadi More Police gi IB campus ta Usara Singh Thaba gi thoramda haikibani mahakna makhata na haiki ngasi gi Leingakna Imphal More lambi paring semgolakliba asi Afaba Khongthangni Center amasung State Government na Act is policy gi yengduna lambi pakthoknaba thadarakba senphomdagi niyam lana lambi gi mapanda sajiliba yum kaya gi compensation launana ba honarakpasi Arunbala Khongthangni haiki thoram aduda Bharatiya Kamgar Sena gi Secretary Dilip Panikar su sarugyaki Tibiaba thokpugi yamna nakna lei maramaduna sigumasi state government na masi yam yengsenbio loinana haibe issue simakse akoi leiriba garangi holen phai aduga leiriba national highway super international highway number 2 ki road ki both side ta akoi ki sajal leiba blind corners oihanba adugumba yumsa compensation phangna tactics to bose masi akoi 100 ki lakh monsoon akoi ki winter season da akoi parliament puthokna masi ki sab saba kanoma akoi Jiribam gi Usathol da Laiba Jiribam District Hospital da Ngarang Pradhan Mantri Suraksit Matriba Avian Scheme gi Makhada Mironbi Kayabu Lemna Laying Bagi Thoram Ama Pangthokre Specialist Dr. Singna Sarugyaduna Pangthokiba Thoram Aduda Mironbi Kaya Laying Bada Natana Wakal Loksing Oiba Paukta Kayasu Dr. Singna Piki Tha asigi tara humdoi dagi tara taruk phauba Singapore gi OCBC Arena Hall da sathagadaba taragani pansuba World Pancake Sila Championship 2018 da India gi mahut sinduna sarugyagadaba lamdam asigi sanaroi Naurem Boinau Huidrom Bishan amadi Thaunauzam Johnson ngasi Delhi da Singapore gi Pangkhre
Sanaroi ahum asina India gi team da saruk yakhibada Pancake Silat Association of Manipur na nungai basu fongdorakli. Nasi nungtil fong kiba pause singda kari kari maru iba pau yaw bagi habdu mayam pun namuk miyeng taminasi. Paujel Meethoi Leima mingthon piduna boxer Mary Kom okhre meekhal gi phol Mizoram da MNF Chhattisgarh Rajasthan Madhya Pradesh da Congress na mangjil thari Education Minister T.H. Radheshyamna Kala Utsav yaugdaba sing lamjingbatomtv Kangla Pau meekhal gi phol da Mizoram amadi Telangana da BJP amadi Congress tura-tukhre Chhattisgarh Madhya Pradesh amadi Rajasthan da BJP Congress krak inari World Boxing da sanagi medal phanglakhabi MC Mary Kom state sarkarna harau tayamna okhre Pandam Manipur Leingakna MC Mary Kom okhre Meethoi Leima mingthon khre Game Village Tabalambi DC Road Mary Kom gi mingda tholagani CM State mangagi Vidhan Sabha gi vote basing thiba hokre State ahum da BJP Congress krik inana chatni Mizoram amadi Telangana da BJP amasung Congress mami shamkhre Loislakpada maru iba pau amukahanna Leingakna Mary Kom bu Meethoi Leima haiba mingthon piduna ekai khumnakhre Shivalayagi pharuraba shinmi ahum tekta kaidana kanba ngamkhre amadi state mangagi assembly meekhal gi phol laothokpa loikhre Telangana amadi Mizoram da Congress amadi BJP tura-tukhre Ngasigi wanadi Manipuri pau matang asida loijare Times of Manipur News miyeng tabi ruba punamukpu Arunbala amuka hana kurumjari